ꯁꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ ꯃꯔꯝꯗꯤ ꯃꯥꯂꯦꯝꯗ ꯀꯤꯅꯔꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯀꯦꯁ ꯑꯃꯠꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯀꯣꯚꯤꯗ-19ꯒꯤ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯃꯤ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯃꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯔꯥꯎꯕ ꯇꯧꯕꯤꯒꯅꯨ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯑꯣꯡꯂꯤ ꯕꯦꯇꯜ ꯃꯆꯥ ꯑꯃꯇꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯝꯃꯤꯁꯦꯀꯣ ꯔꯤꯌꯦꯜ ꯋꯥꯔꯗꯤ ꯍꯧꯖꯤꯛꯁꯨ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯊꯦꯡꯅꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯒꯣꯔꯃꯦꯟ ꯈꯛꯇꯅ ꯁꯤ ꯀꯟꯕ ꯉꯝꯃꯣꯏ ꯄ꯭ꯔꯖꯥꯒꯤꯁꯨ ꯌꯥꯝ ꯆꯥꯎꯔꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯩ ꯏꯁꯥꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕꯤꯌꯨ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯁꯤꯕꯨ ꯉꯥꯛꯊꯣꯛꯄꯗ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯁꯤ ꯑꯗꯨꯒ ꯀꯣꯚꯤꯗ-19 ꯑꯁꯤꯕꯨ ꯃꯥꯌꯣꯛꯅꯕ ꯃꯇꯝꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯦꯗꯤꯀꯦꯜꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯒ ꯄꯨꯂꯤꯁ ꯐꯣꯔꯁꯁꯤꯡꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯂꯦꯁꯟꯗ ꯑꯩꯈꯣꯏ ꯄꯦꯂꯣꯂꯤꯊꯤꯛ ꯍꯥꯏꯕꯗꯤ ꯄ꯭ꯔꯤ ꯍꯤꯁꯇ꯭ꯔꯤꯛ ꯏꯔꯥꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯁꯦ ꯅꯩꯅꯈ꯭ꯔꯕꯅꯤ ꯌꯦꯡꯍꯧꯗ꯭ꯔꯤꯕꯁꯤꯡꯒꯤꯅ ꯂꯤꯡ ꯑꯗꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯒꯤ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒ ꯃꯦꯁꯣꯂꯤꯊꯤꯛ ꯏꯔꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯇ꯭ꯔꯥꯟꯖꯤꯁꯟ ꯄꯦꯔꯣꯠꯅꯦꯕ ꯀꯩ ꯍꯥꯏꯕ ꯃꯁꯤ ꯇ꯭ꯔꯥꯟꯖꯤꯁꯟ ꯄꯦꯔꯣꯠꯅꯦꯕꯀꯣ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯦꯂꯤꯑꯣꯂꯤꯊꯤꯛꯇꯒꯤꯅ ꯅꯤꯑꯣꯂꯤꯊꯤꯛ ꯐꯥꯎ ꯆꯠꯄꯒꯤꯅꯦꯀꯣ ꯃꯥꯁꯦ ꯁꯤꯒꯤ ꯃꯦꯁꯣꯂꯤꯊꯤꯛ ꯍꯥꯏꯕꯁꯤꯅ ꯇ꯭ꯔꯥꯟꯖꯤꯁꯟ ꯄꯦꯔꯣꯠꯅꯦꯕ ꯃꯦꯁꯣꯂꯤꯊꯤꯛ ꯍꯥꯏꯕꯒꯤ ꯁꯤꯒꯤ ꯃꯦꯁꯣꯒꯤ ꯑꯥꯔꯊꯁꯦ ꯃꯌꯥꯏ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯅ ꯄꯦꯂꯤꯑꯣꯂꯤꯊꯤꯛꯇꯒꯤꯅ ꯅꯤꯑꯣꯂꯤꯊꯤꯛ ꯐꯥꯎ ꯆꯠꯄꯒꯤ ꯃꯔꯛꯇ ꯂꯩꯔꯤꯁꯦ ꯃꯦꯁꯣꯂꯤꯊꯤꯛꯁꯤꯅꯦꯕꯀꯣ ꯃꯉꯣꯟꯗꯅꯦꯕ ꯃꯥꯁꯦ ꯇ꯭ꯔꯥꯟꯖꯤꯁꯟ ꯄꯦꯔꯣꯠꯅꯦꯕꯀꯣ ꯑꯗ ꯁꯤꯗ ꯌꯥꯝꯅ ꯁꯤꯒꯤ ꯃꯇꯝꯁꯦ ꯆꯥꯎꯈꯠꯂꯦ ꯗꯦꯕꯂꯞꯃꯦꯟꯁꯦ ꯑꯗꯨꯝ ꯍꯧꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯗꯦꯕꯂꯞꯃꯦꯟꯁꯦ ꯍꯧꯔꯦꯕ ꯆꯥꯎꯈꯠꯄꯁꯦ ꯍꯧꯔꯛꯑꯕꯅꯦꯕ ꯁꯤꯗ ꯁꯤꯚꯤꯂꯥꯏꯁ ꯑꯣꯏꯕ ꯍꯧꯔꯛꯑꯕꯅꯦꯕ ꯑꯗꯨꯗꯨꯒ ꯃꯈꯣꯏꯒꯤ ꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕꯁꯦ ꯃꯥꯏꯀ꯭ꯔꯣꯂꯤꯁ ꯍꯥꯏꯕꯁꯦ ꯊꯦꯡꯅꯩꯌꯦꯕ ꯃꯥꯏꯀ꯭ꯔꯣꯂꯤꯁꯁꯦ ꯀꯩꯅꯣꯅ ꯑꯃꯨꯛ ꯍꯥꯏꯕ ꯀꯥꯟꯗꯅꯦꯀꯣ ꯃꯥꯁꯦ ꯁ꯭ꯃꯣꯜ ꯇꯨꯜꯁ ꯍꯥꯏꯌꯦꯕꯀꯣ ꯁ꯭ꯃꯣꯜ ꯁ꯭ꯇꯣꯟ ꯇꯨꯜꯁ ꯀꯣ ꯍꯥꯏꯕꯗꯤ ꯇꯨꯜꯁꯤꯡꯁꯦꯀꯣ ꯌꯥꯝ ꯄꯤꯛꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯑꯦꯕ ꯍꯥꯟꯅꯗꯤ ꯍꯦꯛꯇ ꯁꯤꯡꯖꯪꯒꯁꯦ ꯆꯥꯎ ꯆꯥꯎꯅ ꯍꯦꯛꯇ ꯄꯪꯊꯣꯛꯅ ꯊꯣꯝꯇꯠꯅꯕ ꯖꯥꯠꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯁꯤ ꯃꯇꯝꯁꯤꯗꯤ ꯃꯥꯏꯀ꯭ꯔꯣꯂꯤꯁ ꯍꯥꯏꯁꯦ ꯁ꯭ꯃꯣꯜ ꯁ꯭ꯇꯣꯟ ꯇꯨꯜꯁꯦ ꯊꯦꯡꯅꯔꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯁꯦꯀꯦꯟꯗ ꯃꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯍꯥꯏꯔꯒꯅ ꯕꯣ ꯑꯦꯟ ꯑꯦꯔꯣ ꯀꯣ ꯇꯦꯟ ꯀꯥꯞꯄ ꯍꯧꯔꯛꯑꯦꯕ ꯁꯤꯗꯒꯤ ꯀꯣ ꯍꯥꯟꯅꯗꯤ ꯁꯤꯡꯖꯪꯒꯨꯝꯕ ꯅꯨꯡꯗꯨꯝ ꯑꯆꯧꯕ ꯄꯥꯏꯅꯔꯝꯕꯅꯦꯕ ꯊꯣꯝꯕ ꯁꯤꯡꯖꯪꯅ ꯂꯪꯉ ꯀꯌꯥꯝ ꯂꯪꯅꯤ ꯅꯠꯇ꯭ꯔꯒ ꯍꯟꯇꯤꯡ ꯇꯧꯕꯗꯁꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯗꯤꯖꯥꯔꯕꯜꯗꯣ ꯑꯣꯏꯗꯦꯕꯀꯣ ꯑꯗꯣ ꯕꯣ ꯑꯦꯟ ꯑꯦꯔꯣꯁꯤꯗꯤ ꯑꯆꯦꯟꯕ ꯁꯥꯗꯣ ꯑꯗꯨꯝ ꯀꯥꯞ ꯌꯥꯔꯦꯅ ꯈꯪꯕ꯭ꯔꯣ ꯑꯗꯨꯅ ꯑꯗꯨꯝ ꯃꯣꯏꯁꯦ ꯆꯥꯎꯈꯠꯄ ꯍꯧꯔꯛꯑꯦꯕ ꯍꯥꯏꯕꯗꯤ ꯍꯟꯇꯤꯡꯗ ꯃꯣꯏ ꯁꯤ ꯄꯨꯅꯤꯡꯉꯥꯏ ꯋꯥꯈꯜ ꯂꯥꯛꯏꯁꯦ ꯁꯥ ꯆꯦꯟꯈꯤꯕꯗꯣ ꯃꯣꯏꯅ ꯍꯥꯠꯄ ꯅꯪꯍꯧꯗꯕꯗꯣ ꯑꯗꯨꯗ ꯀꯃꯥꯏꯅ ꯍꯥꯠꯁꯤꯒꯦꯅ ꯈꯜꯂꯛꯄ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯁꯤ ꯋꯥꯈꯜꯁꯦ ꯈꯜꯂꯛꯄꯅꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯃꯥꯏꯟꯁꯦ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯛꯑꯦꯕ ꯌꯥꯝ ꯊꯤꯅ ꯈꯟꯕ ꯉꯝꯃꯛꯑꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯁꯦ ꯁꯤꯒꯤ ꯃꯃꯥꯡꯗ ꯉꯁꯥꯏꯒꯤ ꯃꯣꯏꯁꯦ ꯁꯤꯒꯤ ꯃꯃꯥꯡꯗ ꯃꯣꯏꯁꯦ ꯅꯦꯀꯦꯠ ꯂꯩꯔꯝꯃꯦꯕ ꯅꯦꯀꯦꯠ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯈꯔ ꯑꯃꯗ ꯎꯅꯥ ꯋꯥꯅꯥ ꯀꯨꯞꯄꯤ ꯍꯥꯏꯀꯣ ꯑꯗꯨ ꯈꯔ ꯑꯃꯗ ꯄꯨꯔꯥ ꯅꯦꯀꯦꯠꯅꯦ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯨꯕꯨ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯁꯤꯒꯤ ꯃꯇꯝ ꯍꯥꯏꯕꯗꯤ ꯃꯦꯁꯣꯂꯤꯊꯤꯛ ꯑꯦꯖꯁꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗꯗꯤꯅꯦ ꯃꯈꯣꯏꯁꯦ ꯑꯦꯅꯤꯃꯦꯜꯒꯤ ꯁ꯭ꯀꯤꯟꯗꯅꯦ ꯃꯣꯏꯁꯦ ꯌꯣꯝꯁꯤꯟꯕ ꯍꯧꯔꯛꯑꯦꯕ ꯍꯥꯏꯕꯗꯤ ꯎꯅꯥꯕꯨ ꯁꯦꯠꯂꯁꯤꯅꯦ ꯏꯪꯉꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯗꯨꯝ ꯏꯪꯒꯅꯦꯕꯀꯣ ꯑꯗꯣ ꯏꯪꯉꯦꯅ ꯃꯣꯏꯁꯦ ꯑꯩꯈꯣꯏꯁꯨ ꯏꯪꯉꯗꯤ ꯑꯁꯥꯕ ꯊꯤꯗꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯤꯔꯣꯟ ꯃꯌꯥꯝ ꯂꯩꯔꯤꯁꯤꯅꯦꯕ ꯃꯣꯏꯗꯤ ꯎꯅꯥ ꯀꯨꯞꯄꯗꯨꯐꯥꯎꯕꯗꯤ ꯁꯥꯔꯛꯇ꯭ꯔꯕꯅꯦꯕꯀꯣ ꯑꯗ ꯀꯃꯥꯏꯅ ꯁꯥꯍꯟꯁꯤ ꯈꯜꯂꯛꯄ ꯀꯥꯟꯁꯤꯗ ꯁ꯭ꯀꯤꯟꯁꯦ ꯁꯤꯅ ꯀꯨꯞꯄꯒꯗꯤ ꯁꯥꯅꯤ ꯍꯥꯏꯕꯁꯦ ꯈꯜꯂꯕꯅꯦꯕ ꯑꯗꯣ ꯁꯤꯗ ꯑꯃꯒ ꯈꯪꯕ ꯌꯥꯏꯕ ꯁ꯭ꯀꯤꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯥꯅꯤꯛꯅ ꯈꯪꯕ꯭ꯔꯀꯣ ꯄꯨꯝꯊꯔꯛ ꯇꯥꯔꯒꯗꯤ ꯃꯅꯝ ꯅꯝꯃꯛꯄꯁꯨ ꯌꯥꯏꯅ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤꯒꯥꯏ ꯍꯪꯉꯛꯀꯅꯦꯕ ꯃꯣꯏꯁꯨ ꯁꯤ ꯈꯪꯉꯛꯏꯕꯅꯤꯅ ꯐꯧꯗꯣꯛꯑ ꯀꯪꯍꯜꯂꯒ ꯁꯦꯠꯂꯝꯒꯅꯤꯀꯣ ꯁꯤꯅ ꯁꯨꯝ ꯅꯣꯛꯁꯟ ꯇꯧꯕ ꯋꯥꯅꯤ ꯑꯗꯨꯒ ꯃꯣꯏꯁꯦ ꯑꯣꯄꯟ ꯕꯦꯔꯤꯌꯔ ꯁꯤꯁꯇꯦꯝꯁꯦ ꯆꯠꯅꯕ ꯍꯧꯔꯛꯑꯦꯕ ꯑꯣꯄꯟ ꯕꯦꯔꯤꯌꯔ ꯁꯤꯁꯇꯦꯝ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯅꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯇꯧꯊꯣꯛꯑꯒ ꯐꯨꯝꯖꯤꯟꯕꯁꯦ ꯁꯤꯁꯦ ꯆꯠꯅꯔꯦꯕ ꯁꯤ ꯀꯩꯗꯧꯕꯩ ꯇꯧꯔꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯌꯟꯁꯤꯡ ꯑꯃꯒ ꯑꯝꯇ ꯃꯥꯟꯅꯗꯦ ꯈꯔ ꯑꯃꯅ ꯁꯤꯁꯦ ꯉꯁꯥꯏꯒꯤ ꯁꯤꯔꯤꯕ ꯃꯤꯗꯨꯗ ꯔꯦꯁꯄꯦꯛ ꯄꯤꯕꯅꯦꯁꯨ ꯍꯥꯏ ꯑꯗꯒꯤ ꯈꯔ ꯑꯃꯅ ꯁꯨꯝ ꯇꯥꯔꯒ ꯂꯩ ꯇꯥꯔꯒꯗꯤ ꯃꯅꯝ ꯅꯝꯃꯛꯄꯁꯨ ꯌꯥꯏ ꯍꯥꯏꯕꯗꯤ ꯗꯤꯀꯦ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯃꯅꯝ ꯅꯝꯃꯛꯀꯅꯤꯗꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯃꯅꯝ ꯅꯝꯗꯅꯕꯒꯤꯗꯃꯛꯇ ꯐꯨꯝꯖꯤꯟꯕꯅꯦꯁꯨ ꯍꯥꯏ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯦꯛ ꯄꯤꯕꯅꯦꯁꯨ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯊꯪꯗ ꯅꯤꯌꯣꯂꯤꯊꯤꯛ ꯑꯦꯖ ꯅꯤꯌꯣꯂꯤꯊꯤꯛ ꯑꯦꯖꯁꯦ ꯑꯩꯈꯣꯏꯒꯤ 10,000 BC ꯗꯒꯤ ꯍꯧꯔꯦ ꯀꯣ ꯁꯤꯒꯤ ꯃꯇꯝꯁꯦ ꯆꯥꯎꯈꯠꯂꯦꯕ ꯁꯤ ꯂꯣꯏꯔꯒ ꯃꯊꯪꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜꯁꯤꯗ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯦ ꯂꯥꯛꯄ ꯍꯧꯔꯗꯕꯅꯤꯀꯣ
civilization ki arthase aina mamangi Paleolithic ki matam Paleolithic ki class matam da culture amasung civilization ani ji gi mari kamaina lainage habadu su haigrabani ko aduna haram maroge habadi lesson do mu yengna bagdamakta si loraga civilization laani India dana koi Indus Valley civilization habado aduna mathangi class ta tause sigi matamda Neolithic age matamse sede yamna sakhot kayam sakhot kayam matamda cultivation je hawreba ko yengo sidama Neolithic ki mamang de leram kangu singse makhoi se khoi gi moi je food gatherer ngata ne habadi jaga ja chatlaga makhoi na asai gi mo khoi chara thakna bese jaga sa thi du ne ba khambra jaga ham jida yam leram me khalaji adu jaga da moi je matam khara mun laiba aduduga adugi jaga do da sana bese lekta kanda mu atopa jaga amada mu satoi ne ba ko adu maina moi je leram ba ne ba adubu Neolithic ki matam jida di mu cultivation je hawre ba ko cultivation aina aigi laudu aina wa ure ne hundu ma mu chatloi ba kem ta ko aduna cultivation hota gadi obviously moi dum khoi ge settle to ge haram mani adem settle to da gadi domestication dum hawram mani ko yengsi aduga cultivation je kada waida ihan hana toramge haita gadi ko Egypt han toram ye ba ko Egypt kada waida Nile turial ni da yam phawbani ko Nile turian je sida ni koi pyramid ka sai do ko sida sai ne do hai ado mitum le ne Egypt ki Nile da ne ko ihan hana cultivation je hawre ba ko aduga ngasai gi mo khoi da cultivation hawre aduga India da kamaina India da su mo khoi gi si gi ko se la e ba kamaina lak ke haba matam da Central Asia phawra ga la e Central Asia phawra ga India da sang e ba ko adu India da lai ba khoi ki mahai manung se ne ko khoi aduga Barley khoi nam sung Barley se India da sang e ba kai phawra ga Central Asia da Central Asia je sidam ta history ga geography ga se fazana to kai taraga di map ama hana fazana nena bam sangi ko habidi map se yum da isa gi map am thambiyo elas bo gera am bo gera thitpiyu thambiyu map se fazana nena biyu maram di geography history ga di always map ta dum depend tor kane ba Central Asia je haje khona lairi ba khoi gi Iraq Iran adagi akona samoi asai Central Asia singe ba ko asi phawraga laktune ba Egypt sina amuk Europe singe moi khoi je Africa gi mathak lai bani Europe singe jo hai African continent singe jo hai ba ko adagi sum kanda mo safu sa ba jam hai re ba khamba safu sa ba je hai ra bani ko habi han haram da pone ba hana de khoi gi mukoi uhai wai da bo gera adagi ubak to hai di u gi bak to maku da bo gera iso to thamam ba do safu sa ba je hai ra bani ba safu sa ba knowledge lak ta ga di ko seda mu safu sabo haiba kangu amaga haitaba kangu amaga ani mamu laiba haibadi matamdida laiba moi kudi mun safu sabo loima haibra haita gadi hairam manoiba ani lai harimina aduna safu sabo haiba kangu jingjo makoina ceramic kaweba go CERIMIC haibadi safu sabagi knowledge level kangu jingdo makoina ceramic kaweba aduga ceramic haita yaura gadi negative haidena ko ceramic sina mu masai ki safu sabo haitaba kangu jingje makhoi dubuna ceramic kaweba aduna question nas mana hang posi yaba ceramic hai se kari no hana hang posi yaba ko aduna ceramic hai taragadi safu sabo gi knowledge level kangu ji mi singdo adudubu ceramic kawai haga ko aduga transportation je sigi mamang de moi transportation je khoi gi mi khana dum thanga pubagumba adumai tawrambane ba adubu huilje thok podagi di khoi thaina modern history da khoi industrial revolution lakpudo steam engine bu thokpodagi adumaina hui lakpodagi moi da sida transport moi da revolution ma mun lae ba ko haibadi transportation je yam nungai halakpod oire yam thumna sapod oire hui bu thore transportation sinare hare adi moi kamai sinara ngone hai taragadi block cart sinare ba kedawa block cart se bulno chingdoni ko block cart se sinare ba block cart se sinaraga
ꯍꯨꯏꯜꯁꯦ ꯕ꯭ꯂꯣꯛ ꯀꯥꯔ ꯍꯥꯏꯁꯦ ꯍꯨꯏꯜ ꯌꯥꯎꯏꯗꯅꯀꯣ ꯁꯤ ꯁꯤꯖꯤꯟꯅꯔꯒ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯁꯦ ꯍꯧꯔꯛꯑꯦꯕ ꯆꯥꯎꯈꯠꯂꯦꯀꯣ ꯏꯍꯥꯟ ꯍꯥꯟꯅ ꯁꯤ ꯃꯇꯝꯁꯤꯗ ꯎꯏꯌꯦꯕ ꯀꯣ ꯑꯗꯨ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃ ꯐꯣꯝ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯐꯥꯎꯟꯗꯦꯁꯟ ꯑꯃ ꯁꯤꯗ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯍꯥꯏꯕꯗꯤ ꯁꯦꯇꯜ ꯇꯧꯔꯒ ꯂꯩꯕ ꯈꯣꯠꯄ ꯑꯗꯨ ꯃꯌꯥꯝ ꯂꯣꯏ ꯌꯥꯎꯔꯛꯑꯕꯅꯤꯀꯣ ꯑꯗꯨꯅ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃꯒꯤ ꯐꯥꯎꯟꯗꯦꯁꯟꯁꯦ ꯁꯤꯒꯤ ꯅꯤꯌꯣꯂꯤꯊꯤꯛ ꯑꯦꯖꯁꯤꯗ ꯄꯤꯕ ꯍꯧꯔꯕꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯕꯨꯂꯣꯛ ꯀꯥꯔꯠ ꯂꯩꯔꯦ ꯍꯥꯏꯔꯦ ꯕꯨꯂꯣꯛ ꯀꯥꯔꯠ ꯍꯥꯏꯕꯁꯤ ꯕꯨꯜꯅ ꯆꯤꯡꯉꯦꯕ ꯀꯣ ꯑꯗꯨꯕꯨ ꯕꯨꯜꯅ ꯆꯤꯡꯕꯅꯤꯅ ꯃꯈꯣꯏꯒꯤ ꯕꯨꯜꯁꯤꯡꯗꯣ ꯍꯥꯏꯗꯤ ꯗꯣꯃꯦꯁꯇꯤꯀꯦꯠ ꯇꯧꯔ ꯊꯝꯃꯝꯅꯦꯕ ꯍꯥꯏꯗꯤ ꯌꯨꯝꯗ ꯂꯣꯏꯔꯒ ꯌꯨꯝꯗ ꯐꯖꯅ ꯊꯝꯃꯝꯃꯅꯦꯕ ꯃꯔꯝꯗꯤ ꯉꯁꯤ ꯕꯨꯂꯣꯛ ꯀꯥꯔꯠꯇꯣ ꯉꯁꯤ ꯁꯤꯖꯤꯟꯅꯔꯦꯅꯦ ꯕꯨꯜꯗꯣ ꯉꯁꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯈꯜꯂꯁꯦꯕ ꯍꯌꯦꯡ ꯁꯤꯖꯤꯟꯅꯒꯦ ꯇꯧꯔꯀꯥꯟꯗ ꯕꯨꯜꯗꯣ ꯑꯃꯨꯛ ꯂꯩꯇ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯆꯤꯡꯒꯅꯤ ꯕꯨꯂꯣꯛ ꯀꯥꯔꯠꯁꯦ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯅꯤ ꯑꯗꯨꯅ ꯃꯈꯣꯏꯁꯦ ꯕꯨꯜꯁꯦ ꯗꯣꯃꯦꯁꯇꯤꯀꯦꯠ ꯇꯧꯕ ꯍꯧꯔꯦꯕ ꯕꯨꯜꯗꯪ ꯅꯠꯇꯦ ꯑꯇꯣꯞꯄ ꯑꯦꯅꯤꯃꯦꯜꯁꯨ ꯗꯣꯃꯦꯁꯇꯤꯀꯦꯠ ꯇꯧꯕ ꯍꯧꯔꯝꯃꯅꯤꯀꯣ ꯗꯣꯃꯦꯁꯇꯤꯀꯦꯠ ꯇꯧꯕ ꯍꯧꯔꯛꯑꯦꯕ ꯁꯤꯗꯩꯀꯣ ꯑꯗꯒꯤ ꯗꯣꯃꯦꯁꯇꯤꯀꯦꯠ ꯇꯧꯔꯦ ꯍꯨꯏꯜꯁꯦ ꯁꯤꯁꯨ ꯁꯤꯖꯤꯟꯅꯔꯦ ꯑꯗꯩ ꯀꯜꯇꯤꯚꯦꯁꯟꯁꯨ ꯑꯃꯨꯛ ꯇꯧꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯁꯦꯇꯜ ꯚꯤꯂꯦꯖ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯕꯗꯣ ꯁꯦꯇꯜ ꯇꯧꯗ꯭ꯔꯒꯗꯤ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯀꯩꯝ ꯀꯥꯟꯗꯦꯕ ꯁꯤꯒꯤ ꯖꯒꯥꯁꯦ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯀꯥꯟꯅꯗ꯭ꯔꯦꯕ ꯁꯤꯗ ꯃꯣꯏꯁꯦ ꯑꯃꯨꯛ ꯐꯨꯗ ꯒꯦꯗꯔꯤꯡ ꯑꯃꯨꯛ ꯍꯥꯏꯔꯣꯅꯦ ꯁꯤ ꯑꯍꯨꯝꯁꯦ ꯆꯠꯅꯕ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯗꯤꯀꯣ ꯑꯗꯨꯗꯨꯅ ꯃꯈꯣꯏꯁꯦ ꯁꯦꯇꯜ ꯂꯥꯏꯐꯇ ꯍꯧꯔꯦꯕ ꯑꯗꯨꯅ ꯁꯤꯅꯤ ꯉꯁꯤꯒꯤ ꯀ꯭ꯂꯥꯁ ꯑꯗꯨꯒ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯤꯌꯣꯂꯤꯊꯤꯛ ꯁꯥꯏꯠ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗꯁꯨ ꯀꯔꯝꯕ ꯖꯒꯥꯗ ꯅꯤꯌꯣꯂꯤꯊꯤꯛ ꯃꯇꯝꯒꯤ ꯃꯤꯁꯤꯡꯁꯦ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗ ꯀꯔꯤ ꯀꯔꯤ ꯁꯤꯖꯤꯟꯅꯔꯝꯃꯤ ꯍꯥꯏꯕꯗꯨꯅ ꯑꯃꯨꯛ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯊꯦꯡꯛ ꯌꯨ